Kangla pauthang miyeng tabiriba singbu taramna okjari paukse yumpham oiba maruiba paukra update tawjari. BJP gi lengak manungda chawna ungkhatnaba leirabra CM Biren yauna Minister MLA sing Delhi da paisinkre. Tha asigi tang 10 dagi hogadoriba 19 suba Manipur Legislative Assembly gi 3 suba mifam gi mangoinana Assembly gi Speaker T.S. Saityabrata Manipur gi Governor Ajay Kumar Bhalla BJP lengak asigi Chief Minister N Biren amadi MLA sing Delhi da mathang sangsinnakre. Tongan ba source sing dagi pauche asina phangba paugi matung inna ngasi nungthil pung 1:55 chatpa matamda Indigo flight ta Chief Minister N Biren Power Minister Thongam Bisorjit CAFNPD gi Minister Laisangthem Sosindro Works Minister Govindas Konthojam Langthabal AC gi MLA Karam Syam Lamlai AC gi MLA Khongban Tabam Ibomcha Patsoi AC gi MLA Kunjakeswar Keba amasung Kumbi AC gi MLA Sanasam Premchandra su New Delhi gi damak paisinkre adum oinamak makhoi gi khongchat asigi political gi oiba thabak thauram gi ni haiba chapchaba khangdraba su thajaba yaba pau amagi matung inna hauji pangtholiba Kumbha Mela asigi manung channa hayeng Kumbha Sports hawdokpa saruk yanaba Union Home Minister Amit Shahna khangalakpadagi chatpani hairi loinana Home Minister ga unaraba yabagi oithokpa leibana hayeng Imphalda halakani hairi Amaromda miyamna ningphu ngangnarappadagi tasengna thoklagadra haiduna hena mapal thokna ngangnaragliba assembly mifamgi mamang manung amadi matungda BJP gi lengak asida ahongba lakadra haina khut thekduna panabasu yauri panba yabadi mamang chahi 2023 gi December 8 amasung chahi asigi January 13 Speaker Thoksom Saityabrata Union Home Minister ga unakhibagi matungda ngarang amu hana New Delhi da sangsankibani Speaker da natana Governor Ajay Kumar Bhalla su New Delhi da paisinkhibani madugi matungda tha asigi ahumda Manipur lengaki Mahut Minister Yumnam Khemchan su New Delhi da sangkhibani. Social media da phongba pau matek ama update tawjari madudi BJP gi state spokesperson gi mathakta Athingba Thamkhre KCP MC Progressive BJP gi spokesperson Mayanglambam Sureshkumar na TV discussion amada public platform singda thokpada Athingba Thamkhre haina KCP gi maikedi gi phongdroli print amadi electronic media singnasu haiduba miyoi asibu miyam mangda puthokpirakano masin thiba Manipur da article 355 chanai amuk hajin Apspa leina Apspa thamjilakladi khara hajin tawduna lebak ki luraba matam asida sangtoktana wakai suduna political drama misam miyamda sanaduna leire kariguma lam henduna party gi wafamda thawoidaba taragadi madugi tekchak masana pujagadabani haina KCP MC Progressive na khangalakli. Makha tarakpa pauda ngamkhai paringda security gi akanba section thorang sing thabak paikhatpa hokre. Hokiba January 13 tagi Myanmar ga India ga tainaba ngamkhai sarukta Manipur gi lalolup singi apunba lanmi singa KNAB amadi mahaka chanminariba kulai paiba singa akanba mongda Nongmei Kapnaba aduna maram oiraga hauzik Myanmar ga tainariba Manipur gi ngamkhai paringda security force ki akanba section thorang sing lokhatkre hari Kamjong district police ki SP Nises Basuna phongdorappa gi matung inna Myanmar gi ngamkhai sarukta haujiksu laloba singi marakta khutthongnabagi thodok leptabana maram oiraga Manipur lenga ki maikeidagi su Myanmar ga tainariba mafam singda high alert lauthokpaga loinana Assam Rifles ki maikeidagi su mafam ahumda checkpost sing nongna hangdoktuna section thorang sing locally hari Myanmar ga tainariba Namli amadi Faikot manakta checkpost sing hangdokpaga loinana ngamkhai lanthok lansin tawba yadanaba kumna yengsinbagi dabak chathaiba hokre hari haujuk phawbagi oina khut thongnaba aduda Manipur gi karamba lalolup sing yauribage haibagi official oiba paw phangba ngamdri loinana asiana kaya yaukhrbage haibagi chapchabasu khangba ngamdri hari nakal amoromda Myanmar gi ngamkhaida laloba sing khut thongnabana maram oiraga Myanmar gi refugee chani humpumathoi haujuk Manipur da chensilaktuna changjapam lori hari. Makha tarakpa atopa update amada MP Bimol na parliament phongdokiba wafam lana lebak miyamda uhankiba adu BJP na amu hana sengdokpam thui haina Congress na phongdorakli
ngarang MP Bimol Akoijamna parliament phongdokiba wahi kharada BJP gi spokesperson anina lana allegation phongdokiba adu laibak thibani khulngakpa singbu khulai paiba oina uhankiba leite maram aduna MP na phongdokiba wafam adu munna amu taraga BJP na amu hana sengdokpam thoi wafam mase Congress babanda pangthopa paumi singa unaba amada MPCC gi working president TH Debarbertana phongdokibane mahana makhata na phongdokibada lisingani konmari gi budget session da governor gi speech matungda Congress party gi deputy CLP leader K Ranjit na khul ngakpasing asi kannabagi damakda law ama semnaba pokakhibasu laikhrabani hairi maka tarakpada kuki jo laloba singna phakiba mi ani gi manungda amadi hojik phawba mari mukhong khangdana leiri masa khangdaba kuki jo khulai paiba singna oigani haina thajaba singna mamang thagi 38 thoigi numidang wairam pung 5 minute 53 taba matamda Churachandpur gi Chingkon pangda leiba Royal Enfield showroom manaktagi sel gi demand ga mari leinana faduna pukiba mioi anigi manungda ama thadokre aduga atopa mioi amana hojik phawbugi mari makong khangba ngamdana leiri hairi hiramasi gi matangda paukchena phangba paw amagi matung inna sakhangdaba khulai paiba singna faduna pukiba mioi ani adugi manungda Churachandpur gi Tuibong Jiwon Bank dagi Kapninal Elias Lalboy sahi 38 apokpa langmi thangdi haukiba ningthokaba numitki numidangda Churachandpur district ki mafam amada sakhangdaba sing aduna tekta kaidana thadorakibani aduga mahaka punna phaminnakiba Bihar dagi haujikna Churachandpur gi Bungmol village da leiba Mr Chandam Kumar sahi 15 apokpa Hari Saha haujik phawba thiba khangdana leiri haina phongdorakli thaudo adugi matangda thiba khangdana leiriba Chandam Kumar gi mase Priti Kumar na tha asiki amada Churachandpur police ki OC da aiba chirol ama pisilakpadagi police na case ama lokatuna thibagi thabak chathagibani hairi maka tarakpada tha asiki tara nithoi da Chandel amadi Tengnopal da total shutdown kaukibaga loinana mass rally chatkadori Myanmar ngangkhoi paringdagi free movement regime FMR lokthokkiba amadi maram chadana sambal khabagi thabak changsillagliba asida yaningdaba phongdoktuna tha asigi tara nithoida Chandel amadi Tengnopal district da total shutdown kaukibaga loinana miyamgi mass rally chatkani haina Chandel Naga People's Organization CNPO gi maikaidagi khangalakli CNPO na thadoropa chirol amagi matung ina February 12 gi ayuk pung 3 tagi nungthil pung 3 phawba total shutdown asi Tengnopal amadi Chandel gi Naga khul taba mafam singda chathagani miyamgi rally aduna Chandel district headquarter da chatkani hairi haukiba February 3 da phamkiba CNPO tribe hohos NSUC amadi NCAC gi emergency general body mifamna rally amadi total shutdown tawbagi warep asi lokibani hairi loinana hokiba ahanba warepta Chandel da Naga tribe 13 na punchillaga semba Chandel Naga People's Organization lorakliba warep asina miyamna yauksinduna mapung phaba democratic protest oinaba wafam kaya thamlakli ningsingba yai hojik Ministry of Home Affairs ki makhada state asigi Indo Myanmar border da tathariba fencing khabagi thaba asi Naga singna yamdingdaba phongdokiba laikhrabani makha tarakpa pawda puthokiba union budget ki copy sing mai thakre Longmi Singh amadi micham miyam ki damakta lebak sinba thungna chathariba nationwide ki protest ki manung channa Narendra Modi na luchingba BJP lengangna senba chahi lising ani konmanga gi oina Lok Sabha da puthokiba union budget ki copy sing Kangla pat lambi gi PWD gi office manakda mai thaduna mankhre khongjang asiga mari leinana suri nomliba singi mayokta leiba budget yaningde skill worker singi mayokta leiba budget yaningde senjau paiba singi interest da puthokpa budget yaningde haina kolaukya lauki khongjang aduga mari leinana All India Trade Union Congress AITUC Manipur gi general secretary L Sotin Kumar na paumisingda phongdokibada Prime Minister Narendra Modi na luchingba BJP lengak asina lisingani tara maridagi anoba economic policy kaya haudorapadagi lebaki economic growth wangkhadanbada chawraba thodang maipunariba longmising wanari malemgi lebak singi chawkhatlaba lamjen tanabada thoido hendokna public sector undertaking singda thadadaba senpham budget khudingda takthaduna masa marondom lepchaba ngamdabadagi sidarakpani amadi privatize tawbadagi thabak phangdaba masing leptana hengalakpani haibada haimamba thokloi haiki